Lakhipuronline puthokchaba February ki tang 13 thangje numit ki Khomjinba Pao tabirasi. Ahanbada maruoiba pau. Barak Tampak laidiba phi sabi singi hingnanabagi lambi amadi sinpham asibu yokhatpagi matangda bhab tahanbagi thorom ama Silchar gi Jyoti Kendra Auditorium da pangthokre. Sepak takraw Academy Khuman branch ta sinduna Lakhipur Khuman Ipudhou Thongnang gi lampakta sepak takraw gi coaching camp haudokre. Silchar Trunk Road ta thokiba thodok adugi matangda TMC luchingba Dr. Maimam Santi Kumarna pendaba phongdokre amasung Assam da mioi 19 COVID positive oiba thengnakre laichada sin ngarang mioi ama sikre. Hojik mapung oiba pau tabirase. Barak Tampak leriba phi sabi singi hingnanabagi lambi amadi sinpham asibu yokhatpagi matangda bhab tahanbagi thoroma mangarang Silchar gi Jyoti Kendra Auditorium da pangthokre. Awareness campaign asida Kasar Jila gi DC Kirti Joli IAS na Chief Guest amasung Sri Rajiv Roy DDC Kasar, Sri Horilal Singh Assistant Director Handloom and Textiles Kasar, Sri Likmabam Rabi Shankar DDM Nabard Loinana NHDC amasung Aditya Birla Group ki makok thongba sing daista phamki. Thauramda wa ngangladuna Srimati Kirti Jolina phi sabi singda thabak lepa yade anau anuba design tawduna phi saba horo haiki. Sarkar nasu langi subsidy biribani leibi nabagi matangdadi puthokpa khudingmak leinaba mi chongthorakle haiki. आपको इसको आगे लेके जाना है. एक तो मॉडर्न डिजाइन्स लेना है. आपके बच्चे, आपके बेटियां जो हाई स्कूल जा रहे हैं, जो कॉलेज जा रहे हैं, वो भी ये नहीं पहन रहे हैं. बोल रहे हैं ये ओल्ड डिजाइन है, कुछ नया है तो सुनाओ. मणिपुर से लेके आओ, हमको लोकल नहीं खरीदना है क्योंकि ये पुराने डिजाइन हो गए. एक एसएचजी क्लस्टर का यही बेनिफिट है कि किसी दिन मेरी तबीयत खराब है, क्लस्टर में कोई और महिला इसको आगे लेके जाएगी. किसी दिन मेरे घर में शादी है, क्लस्टर के कोई और महिला इसको आगे लेके जाएंगे. काम नहीं रुकना चाहिए. डीसी होने के नाते मैं एक दिन भी घर पे नहीं बैठ सकती क्योंकि ये प्रोफेशनल काम है, ये ऑफिशियल काम है. आपको ऐसे ही सीरियसली काम लेके आगे बढ़ना चाहिए. मैंने उनको पूछा आप कितना खरीद सकते हैं हमारे तरफ से. वो बोले आप जितना बेचेंगे मैं उतना खरीदूंगा. ऐसा मार्केट कनेक्शन काम Lainakna paikhalagliba anoba thorang-sing asi aikhoigi phi sabi-singnasu thawai yauna khudongchaba lahonaba honarasi haibagi wafam Assistant Director Handloom and Textiles Sri Horilal Singh na phongdokhi. Thorom asida Birla Group na puthokpa anoba langi makhal amasu phi sabi chamaga yankhaida lemna yenthokduna ahanbagi oina changyeng taunanaba phi sabi singda khusinaki. Ngarang pangthokiba awareness campaign asida Kasar Karimganj amasung Hailakandi jiladagi phi sabi chanirom na saruk yakhi. Asigi awareness program se mayam sing se hairaba singni chumna haiba date madugi ahiba mi singdo maduga khudong saba pigi doribani hanagi chumna koi khudai matek saba phanek saba adugumba mi singdo nate se khudai se moidi khara hegatpa singduni aduna aikoina masigi khudong saba si launa khonasi lupa chama khak nomode income tobadu haiba lupa chama dugi income tawdo matamda time Sinaba matamdo adugi matamduga atopa phi saba taradi ikoina lupa chahum chamri ko income to ya. Sepak takraw Academy Khuman branch na silangduna Lakhipur Khuman Ipudhou Thongnang gi lampakta sepak takraw gi coaching camp ama ngarang haudokre. Coaching camp asi haudokpagi mangoinana Ipudhou Thongnang Thogaluk ki General Secretary Aramam Pradip na mifam apu oiduna pangthokiba mifam amada NIS coach Elangwam Premakanta State Selection Committee Convener M. Nabachandra, S. Rohit Kumar Amadi, NGO Sini Kumar Daista Pangki. Haudokpagi Thoramasida Sub Junior Sanaroi Kunmuk na saruk yaki. Campus ki Chairman S. Rohit Kumar na aduga Convener na Khaidem Pinku ni. Coaching camp ki haudokpagi thoram asiga mari leinana NIS coach Elangmam Premakanta na asunna phongdokhi. February ki tang kunmanga Ipudhou Thongnang gi laipam gi lampak sida Khuman gi isinaw sing haibadi sepak takraw gi academy gi member sing miwana palabada sakapum Kumar Khaidem Pinku amasung Arambam Osni Kumar haiba kalik sing sina sinlangduna asi sepak takraw gi oiba training camp ama
ngasi Khuman da hobui hobokasida maruoina aikoigi Ipudhou Thongnang sigi committee gi secretary oibiriba aikoigi yamba pradeep sujawbiki adu lona na iramdam sigi sanaroi singi mama pa singsu ngasi nuairaba forum sida yawbiri adu ngasi committee sina maruoina aikoigi training camp si kari hudagi lingkhat ino haibata training camp si ngasai angang sing physical fitness phana laina ba amasung angang sing sina tungi punsida national and international level work sanaba ngamaga magi job oriented na chingba fattaba thabak tawdabagi mahutta sports sanaraga ngasi malem gi thakta sanaduna magi mayunggi amadi samas ki level da makna sakak nabagi kudong chawdu angang sing da pipina bagi damakta ikoina committee sina hona jaduna ngasi Ipudhou Khuman gi lampak sida ngasi sepak takraw training camp si pakuk se thank you this year gi sina Silchar da handak da thoki ba thodok amada Silchar trunk road da miyoi khutpu amana khut tharak pada asoka pannang khraba Rongpur gi potharaba oja Rabijul Ali Borbuya gi sangai da chatuna TMC gi luchingba Dr. Maimam Santi Kumar na thodok adugi matangda pen da phangdokre panbayai February gi tang 19 da Rabijul Ali na mahaki imung manungal loinana lakpagi lambi da gari thugai batanatana ki halaki bani hairi thodok asina ing tapna hingjariba Barak Tampak ki miyoi singi punchi marelda charang na ba thokhale haina Dr. Santi Kumar na phongdok laduna asigumba tamthiraba sajarasi miyoi bagi hakpu temsing na bani haiki thodok asida jenariba miyoi singbu matik chaba chairak pifam thoki haiki khongchara sida athokpam niren Ahmad Hussein Ahmad Laskar amadi potharaba oja Dr. Manjurul Haq Borbuya susarujaki Jiribam district ki Latingkhal playground da Jiribam BJP mandal na silangduna Jiribam Bidhan Sabha Kendra dagi BJP mirep Namairakpam Buddhachandra gi nongmagi oiba political conference ngarang pangthokre Thoromadu da BJP Manipur Pradesh ki president Adhikari Mayum Sarada Devi Upa Adhyaksha JP Borobekra TH Somorjit Zonal General Secretary Ajoy Jamwal Lakhipur ki MLA Sri Kaushik Rai BJP Manipur Pradesh ki General Secretary K Sarat Kumar Singh BJP Manipur Pradesh Spokesperson L Birjit Singh Amadi Adhyaksha JP Jiribam KH Janaki Devina Chief Guest President Amadi Guest of Honor Oina Sarugyaki Chief Guest ki warol piraduna Adhikari Mayum Sarada Devina haikibada miyamna hena nungsibiduna MLA oina thagalaglabadi N Buddhachandrabu Minister gi pham ama soiduna pigani haiki loinana miyamna sarkar semada ngamloidaba party da vote pibagi mahut matam sangna sarkar paiki ga doriba BJP da vote pibiu haiki thorong mari lenana Jiribam gi BJP mirep oiriba N Buddhachandra na hai development haibasidi mafam khuding da tawbayai adubo luribadi santi leina hingba aduni maramaduna miyam pumnamakpu nungsi chanana santi oina thamjagani haina phongdokhi BJP की सरकार दा तोंगान दा कोalition मैम मा याउरिबा मैम दो मदुना तौबगा BJP की बुधना कारकपगा याम खेनाने लंबी मतत सेमिजे हायेन फुल सेमबसु यायबा याम इन सुना लेबा पीस ओबा मादि जाम डेवलपमेंट चौकट को जिनिबा मा आई सुसोय सोय ओहिंगनि हायना आई मियाम द थमजनि मसे हारागा आई कसेंजर Haukiba February gi tang 19 irai numita Singirwon maning lakaida leiba sana suramba Khema Mayum Radamona laikidabada All Kasar Manipuri Jewelry Association gi maruoiba member kharana laikidabagi yumda chatuna awaba phungdokre loinana laikidraba ahla sigi thawaina lairamlenda ingna chikna lairunaba Ishor gi maphamda thawni jakre Haksel loisangi paumatungina Assam da haukiba pungkun marida miyoi lising ahum chatret ka hum phum doida changing chathakibada miyoi 19 COVID-19 na naba thengrakre positive oibagi chang chada 0.9 oiri laichada sina Assam da ngarang miyoi ama sikhi Manipur gi haksel loisang na thokpa paumatungina miyoi 13 ngarang nauna COVID-19 positive oiba thengrakre positive oibagi chang chada 0.5 ni laina asina ngarang miyoi ahum sikre naba pharakpagi chang chada 39.0 ni Aroibada maruoiba pau amukhanna
Barak Tampak te leiriba phi sabi singi hingnanabagi lambi amadi sinpham asibu yokhatpagi matangda bhap tahanbagi thorom ama Silchar gi Jyoti Kendra Auditorium da pangthokre. Sepak takraw Academy Khuman branch ta sinduna Lakhipur Khuman Ipudhou Thongnang gi lampakta sepak takraw gi coaching camp haudokre. Silchar Trunk Road ta thokiba thodok adugi matangda TMC luchingba Dr. Maimam Santi Kumarna pendaba phongdokre amasung Assam da mioi 19 COVID positive oiba thengnakre laichar asin ngarang mioi ama sikre. Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.